Piki channel Pothaminasi KHANGMINASI channel asibu miyeng tabiribasing khwai khudimagpu ngasisu adongi marup kamesur mangangna taram noksari amadi ikoknona khurumjari loinana channel asina miyam kidamakta ngasisu anoba topic ama miyamda kudol tabjage ngasigi topic asisu adom-adomda khajiktang orasu karigumba kharadi kanaba kharap phanggadra khanjaduna miyamda kudol tamjagadoriba topic ni thamjariba topic asina ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯩꯔꯤꯕ ꯈꯨꯗꯝꯁꯤꯡ ꯑꯁꯤꯅ ꯄꯤꯔꯤꯕ ꯐꯣꯜꯁꯤꯡ ꯑꯁꯤ ꯀꯔꯤ-ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯂꯣꯏꯅꯅ ꯍꯟꯗꯛ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔ ꯆꯤꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯝꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯇꯣꯄꯤꯛꯁꯤꯡ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯕꯗ ꯅꯪꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯨꯅ ꯑꯌꯥꯝꯕꯅ ꯑꯣꯗꯤꯑꯣꯒꯤ ꯑꯣꯏꯅ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯃꯤꯌꯥꯝꯅ ꯋꯥꯔꯧꯕꯤꯗꯅꯕꯒꯤꯗꯃꯛ ꯅꯣꯜꯂꯨꯛꯅ ꯍꯪꯒꯠꯆꯔꯤ Hauzik miyamna kudol tamjarage ngasigi thamjariba topic ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯈꯨꯗꯝꯁꯤꯡ ꯑꯁꯤꯅ ꯄꯤꯔꯤꯕ ꯐꯣꯜ ꯀꯔꯤ-ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯃꯤꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯉꯁꯤꯒꯤ ꯊꯝꯖꯔꯤꯕ ꯇꯣꯄꯤꯛ ꯍꯛꯆꯥꯡꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯂꯩꯕ ꯈꯨꯗꯝꯁꯤꯡꯅ ꯄꯤꯕ ꯐꯣꯜ ꯀꯔꯤ-ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯨꯗꯣꯜ ꯇꯝꯖꯔꯒꯦ ꯑꯍꯥꯟꯕꯗ ꯈꯨꯕꯥꯛ ꯃꯌꯥꯏꯗ ꯊꯝꯕꯥꯜ ꯃꯑꯣꯡꯒꯤ ꯈꯨꯗꯝ ꯂꯩꯔꯕꯗꯤ ꯂꯩꯕꯥꯛꯀꯤ ꯊꯧꯄꯨꯕ ꯌꯥꯎꯏ ꯃꯍꯥꯛꯀꯤ ꯃꯆꯥꯁꯨ ꯅꯤꯡꯊꯧ ꯑꯣꯏꯒꯜꯂꯤ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯃꯤꯀꯣꯛ ꯊꯣꯡꯕ ꯑꯣꯏꯒꯜꯂꯤ ꯅꯨꯄꯤ ꯑꯣꯏꯔꯒꯅ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯑꯣꯏꯒꯜꯂꯤ ꯑꯊꯣꯏꯕꯅꯤ ꯈꯨꯕꯥꯛ ꯃꯌꯥꯏꯗ ꯉꯥꯒꯤ ꯈꯨꯗꯝ ꯂꯩꯔꯕꯗꯤ ꯂꯥꯏꯕꯛ ꯐꯩ ꯍꯤꯡꯕꯗ ꯋꯥꯒꯟꯗꯦ ꯑꯗꯨꯒ ꯈꯨꯗꯝ ꯌꯥꯝꯅ ꯂꯩꯕꯗꯤ ꯂꯨꯈ꯭ꯔꯥ ꯄꯈ꯭ꯔꯥ ꯑꯣꯏꯒꯜꯂꯤ ꯃꯑꯣꯡ ꯑꯃ ꯂꯦꯞꯇꯅ ꯂꯩꯕ ꯈꯨꯗꯝꯗꯤ ꯂꯥꯏꯔꯒꯜꯂꯤ ꯊꯕꯥꯛ ꯃꯌꯥꯏꯗ ꯁꯤꯡꯅꯤ ꯎꯅ ꯐꯥꯎꯒꯠꯇꯨꯅ ꯎꯔꯕꯗꯤ ꯍꯤꯡꯕꯗ ꯋꯥꯒꯅꯤ ꯄꯥꯜꯂꯤꯕ ꯈꯣꯝꯅ ꯃꯈꯣꯡ ꯆꯥꯎꯔꯒ ꯃꯊꯛꯅ ꯃꯌꯥꯡ ꯀꯪꯂꯕꯗꯤ ꯑꯍꯥꯟꯕꯗ ꯅꯨꯡꯉꯥꯏꯔꯒ ꯃꯃꯩꯗ ꯋꯥꯏ ꯑꯗꯨꯒ ꯌꯦꯠ ꯊꯪꯕ ꯈꯣꯝꯅ ꯋꯥꯡꯂꯕꯗꯤ ꯃꯆꯥ ꯅꯤꯄꯥ ꯄꯣꯛꯄꯤ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯒꯅꯤ ꯑꯗꯨꯒ ꯑꯣꯏ ꯊꯪꯕ ꯈꯣꯝꯅ ꯋꯥꯡꯂꯒꯗꯤ ꯂꯥꯏꯕꯛ ꯐꯕꯤ ꯑꯃꯗꯤ ꯐꯖꯕꯤ ꯅꯨꯄꯤ ꯄꯣꯛꯄ ꯑꯣꯏ ꯄꯨꯛ ꯆꯥꯎꯗꯨꯅ ꯎꯟꯁꯥ ꯊꯣꯠꯄ ꯁꯤꯡꯅꯤ ꯀꯥꯕ ꯎꯗꯕ ꯑꯣꯏꯔꯕꯗꯤ ꯅꯨꯡꯉꯥꯏꯒꯅꯤ ꯑꯗꯨꯒ ꯈꯨ ꯑꯅꯤ ꯀꯣꯏꯔꯞ ꯀꯣꯏꯕ ꯃꯇꯣꯡ ꯂꯩꯕ ꯑꯣꯏꯔꯕꯗꯤ ꯂꯥꯏꯕꯛ ꯐꯩ ꯈꯨ ꯑꯅꯤ ꯑꯁꯤꯅ ꯃꯇꯣꯡ ꯂꯩꯇꯕ ꯑꯣꯏꯔꯕꯗꯤ ꯂꯥꯏꯔꯕ ꯑꯃꯗꯤ ꯐꯠꯇꯕ ꯂꯝꯆꯠꯇ ꯍꯩꯒꯟꯕ ꯑꯣꯏ ꯈꯨꯇꯣꯜ ꯄꯨꯝꯅꯃꯛ ꯏꯁꯝ ꯁꯝꯅꯔꯕꯗꯤ ꯃꯃꯩꯗ ꯋꯥꯏ ꯑꯗꯨꯒ ꯈꯨꯠꯀꯤ ꯈꯨꯇꯣꯜꯅ ꯑꯁꯥꯡꯕꯒꯤ ꯃꯑꯣꯡ ꯑꯣꯏꯔꯕꯗꯤ ꯑꯣꯛꯇꯦ ꯈꯨꯠꯀꯤ ꯈꯨꯇꯣꯜꯅ ꯃꯌꯥꯡ ꯀꯪꯂꯕꯗꯤ ꯂꯥꯏꯔꯤ ꯑꯗꯨꯒ ꯈꯨꯠꯀꯤ ꯈꯨꯇꯣꯜꯅ ꯆꯥꯡ ꯑꯣꯏꯗꯕ ꯑꯇꯦꯛ ꯑꯀꯥꯏꯒꯤ ꯃꯑꯣꯡꯒꯨꯝ ꯎꯔꯕꯗꯤ ꯄꯨꯟꯁꯤꯗ ꯑꯋꯥ ꯑꯅꯥ ꯃꯥꯌꯣꯛꯅꯒꯜꯂꯤ ꯀꯣꯛꯀ ꯍꯛꯆꯥꯡꯒ ꯌꯦꯡꯅꯕꯗ ꯍꯛꯆꯥꯡꯗꯒꯤ ꯍꯦꯟꯗꯣꯛꯅ ꯆꯥꯎꯔꯕꯗꯤ ꯂꯨꯈ꯭ꯔꯥ ꯄꯈ꯭ꯔꯥ ꯑꯣꯏꯒꯜꯂꯤ ꯀꯣꯛꯅ ꯌꯦꯡꯕꯗ ꯍꯛꯆꯥꯡꯗꯒꯤ ꯍꯦꯟꯅ ꯁꯥꯡꯅ ꯎꯔꯕꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯇꯤꯟꯅꯕ ꯌꯥꯒꯟꯗꯦ ꯅꯠꯇ꯭ꯔꯒꯅ ꯃꯆꯥ ꯄꯣꯛꯀꯟꯗꯦ ꯀꯣꯛꯅ ꯍꯛꯆꯥꯡꯒꯤ ꯁꯑꯣꯡꯒ ꯌꯦꯡꯅꯕꯗ ꯆꯥꯎꯅ ꯁꯤꯡꯅꯤ ꯀꯥꯅ ꯎꯔꯕꯁꯤꯡꯗꯤ ꯅꯥꯒꯟ ꯌꯦꯛꯀꯜꯂꯤ ꯍꯛꯆꯥꯡ ꯁꯣꯟꯗꯝ ꯅꯥꯒꯜꯂꯤ ꯂꯥꯏꯅ ꯆꯦꯟꯕꯤꯒꯨꯝ ꯎꯏ ꯍꯥꯏꯕꯗꯤ ꯂꯥꯏꯅꯥ ꯆꯦꯟꯕꯤꯒꯨꯝ ꯎꯏ ꯂꯥꯏꯕꯛ ꯊꯤꯕ ꯑꯣꯏ ꯀꯣꯛꯇꯣꯟ ꯑꯃꯁꯨꯡ ꯂꯨꯇꯨꯡ ꯑꯅꯤꯒꯤ ꯃꯐꯝ ꯑꯃꯗ ꯁꯝꯁꯤꯡꯅ ꯏꯔꯩꯒꯨꯝꯅ ꯂꯩꯁꯤꯟꯕ ꯃꯐꯝ ꯂꯩꯔꯕꯗꯤ ꯂꯨꯈ꯭ꯔꯥ ꯄꯈ꯭ꯔꯥ ꯑꯣꯏꯒꯜꯂꯤ ꯁꯝꯅ ꯈꯣꯏꯔꯕꯁꯨ ꯈꯣꯏꯗ꯭ꯔꯕꯁꯨ ꯈꯣꯏꯔꯤ ꯇꯧꯔꯕꯁꯨ ꯃꯆꯥ ꯄ꯭ꯔꯣꯞ ꯇꯥꯔꯕꯗꯤ ꯑꯐꯕꯒꯤ ꯈꯨꯗꯝ ꯑꯣꯏ ꯅꯨꯄꯤ ꯑꯣꯏꯔꯒ ꯁꯝꯂꯥꯡ ꯑꯗꯨ ꯌꯥꯝꯅ ꯁꯥꯡꯗ꯭ꯔꯕꯁꯨ ꯃꯣꯜꯂꯕꯗꯤ ꯃꯔꯧꯁꯤꯡꯅ ꯂꯩꯇꯦꯡꯉꯤ ꯑꯐꯕꯒꯤ ꯈꯨꯗꯝꯅꯤ ꯂꯥꯏꯕꯛꯅ ꯇꯁꯥꯡꯅꯕ ꯍꯥꯏꯊꯔꯛꯄꯗ ꯂꯥꯏꯕꯛꯀꯤ ꯃꯈꯥ ꯊꯪꯕ ꯁꯔꯨꯛꯅ ꯄꯥꯇꯛꯄ ꯑꯣꯏꯔꯕꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯇꯤꯟꯅꯕ ꯌꯥꯒꯟꯗꯦ ꯄꯤꯁꯨꯝ ꯑꯅꯤ ꯑꯗꯨꯅ ꯐꯖꯅ ꯁꯝꯅꯅ ꯍꯧꯔꯕꯁꯨ ꯃꯆꯨ ꯑꯗꯨꯅ ꯌꯣꯡꯃꯥꯟꯅꯕꯤ ꯑꯣꯏꯔꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯄꯥꯡꯗꯦ ꯄꯤꯁꯨꯝꯒꯤ ꯄꯥꯒꯣꯏ ꯑꯅꯤ ꯑꯗꯨ ꯁꯝꯖꯤꯟꯅꯗꯅ ꯂꯤꯔꯨꯡꯒꯤ ꯃꯑꯣꯡ ꯃꯥꯅ ꯃꯇꯣꯟ ꯀꯣꯟꯇꯛꯅ ꯃꯆꯨ ꯃꯨꯕ
tusinna monba sang manana kungtakna hauduna aroibagi maton adu tumtakna sengna loisinma urabadi thoidokna afabagi khudamni mitki pana mathak makha ani hauba tuna kuppa tungkakna sangtakna hauraga maton sing adu thekalap tawba makha thangbana kontharap tawraga amuba masu oirabadi yamna fai mitki pana ipau pauroga taral horaba habidi taral horaba loinana tu singdu yoman nambi masu oirabadi afaba oide mitphamna koiraw nabi mitpham yengmada ingba mitmei sanglap mitki angubagi saruk mitkhai fauba leibi amuba akoiba adugi saruk yamna muna leibi mitnaha taruba thambal mitta oibi mamit toina kuptabi oirabadi thoidok hendokna afaba oi mitpham aduna thoidokna laubi natraga sangbi khubi mit adu igumna ngangba pingla sangba yongmanbi yengbada paina sangtrikna khana sepna yenganba oirabadi afaba oigande natongi moongna yamna pikpasu oidaba yamna su chaudaba hakchanggi phibamga yengnaba mayai oiba maton tumtak tawba makun ani sang manana leirabadi afaba oi natolna sangdagi habidi natolna hakchangdagi hena tenba hendokna sangba pakpa chawba oirabadi kaya fangde natolna chawba tenba sangba pakpa oirabasu mathakta leisinba tusina sakragumna leirabadi thoidokna phai laigi pautak fangi sorgi thajaba lei pukning sengi nakongi sarongdo monna noirabadi koklomda naksina leiba moongum momato kaidana mayai oina leiba singdi yamna fai aduga nakongna ikang kangba sadong kaya yaudaba khoiba pikpa nakongi makhul uganma singdi kaya fangde khajaina tongtak tawba koirap moong oiba khajai anido sang manana ngangranaba masu na leitengba thoidokna fai khajai tu hoba sadong kaya yaudaba yengbada ikang kangbi khajai matong yaudana kutpi iku kuna leiba khudamdi kaya pangde hakchanggi i nungsit mari fatkande chinban tangang na uba mathak thangbana khajiktang tongna kanglap leina yamna su thadaba yamna su padaba marek mahau thangna uba hendokna fai chinban hena paba hena chawba masu mobi marek mahau thangdabi kangna uba singdi kaya pangde yana ningthijana sang manana ngauna pareng manana yata afaba oi yata na tasangbi maya sobi taranba masu sengdabi sing wahai khonpham kangali karigumbada fattaba thabak tawba ngambagi thongna wangna legale yata na yengbada akiba oiba tumbada krak sikna khon thokna amasung yari murabadi afaba oigande masana leina tina chengali mina tathigale khaunau nganganba masu oiba yengbada thona uba phajaba oirabadi fai leina yengbada ngangba masu oibi yengbada lek launa tangang bi singdi mapangan kalli leina haidi leina tina sende mina sali afabagi khudamni maithongna yengbada koidanaba yengbada mapung phabi mapagi maithong kharasu manba mamagi maithong kharasu manba oirabadi mama mapagi khubam tanphanggali afaba oi khori saram lomda mai
ꯑꯍꯨꯝꯅ ꯇꯔꯨ ꯇꯔꯨꯅ ꯂꯩꯇꯦꯡꯉꯤ ꯑꯣꯏꯔꯕꯗꯤ ꯊꯣꯏꯗꯣꯛꯅ ꯂꯥꯏꯕꯛ ꯐꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯨꯟꯁꯤ ꯇꯥꯡꯀꯛ ꯑꯃꯗ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯄꯤ꯫ ꯈꯧꯔꯤꯅ ꯍꯦꯟꯅ ꯁꯥꯡꯕꯤ, ꯍꯦꯟꯅ ꯇꯦꯟꯕ, ꯁꯤꯡꯂꯤ ꯀꯥꯕ ꯎꯕ, ꯍꯦꯟꯅ ꯄꯤꯛꯅ ꯎꯕ ꯄꯥꯡꯗꯦ꯫ ꯂꯦꯡꯖꯨꯝꯅ ꯁꯥꯗꯣꯡ ꯅꯤꯡꯊꯤꯅ ꯂꯩꯕ ꯐꯂꯞ ꯇꯥꯕ ꯁꯔꯨ ꯀꯌꯥ ꯎꯗꯕꯁꯤꯡꯗꯤ ꯑꯐꯕ ꯑꯣꯏ꯫ ꯍꯛꯆꯥꯡꯒꯤ ꯃꯑꯣꯡꯒ ꯆꯥꯟꯅꯗꯕ ꯂꯦꯡꯗꯣꯟ ꯐꯥꯅꯕ ꯁꯔꯨ ꯀꯥ ꯍꯦꯟꯕ ꯎꯕ ꯄꯥꯡꯗꯦ꯫ ꯊꯕꯥꯛꯇ ꯇꯨꯁꯤꯟꯅ ꯂꯩꯁꯤꯟꯕ ꯍꯧꯔꯕꯗꯤ, ꯇꯨꯁꯤꯡꯅ ꯂꯩꯁꯤꯟꯅ ꯍꯧꯔꯕꯗꯤ ꯍꯥꯏꯕꯅꯤ, ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯔꯥꯏꯕꯛ ꯐꯩ, ꯃꯍꯤ ꯃꯌꯥꯏ ꯆꯦꯟꯕ ꯃꯇꯤꯛ ꯃꯒꯨꯟ ꯂꯩ꯫ ꯄꯥꯕꯗ ꯈꯖꯤꯛ ꯈꯖꯤꯛ ꯈꯣꯟꯂꯩ ꯈꯣꯟꯐꯝꯁꯤ ꯁꯣꯏꯈꯤꯕ ꯌꯥꯎꯔꯒꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯊꯕꯥꯛ ꯃꯛꯇꯗ ꯊꯕꯥꯛ ꯃꯇꯥ ꯐꯕ ꯏꯁꯤꯡ ꯏꯔꯩꯒꯨꯝꯅ ꯇꯨꯁꯤꯡꯅ ꯂꯩꯁꯤꯟꯗꯨꯅ ꯂꯩꯔꯕꯗꯤ ꯊꯣꯏꯗꯣꯛꯅ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯜꯂꯤ ꯍꯥꯏꯕꯗꯤ ꯊꯕꯥꯛꯇ ꯑꯩꯈꯣꯏꯒꯤ ꯇꯨꯁꯤꯡ ꯑꯁꯤꯅ ꯂꯩꯁꯤꯜꯂꯒ ꯍꯧꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯐꯕ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕ ꯑꯣꯏ ꯍꯥꯏꯕꯅꯤ꯫ ꯊꯕꯥꯛꯇ ꯐꯕꯗ ꯃꯔꯨ ꯄꯥꯜꯅ ꯅꯠꯇ꯭ꯔꯒ ꯆꯥ ꯊꯨꯡꯂꯕꯁꯨ ꯊꯣꯏꯗꯣꯛꯅ ꯃꯍꯤ ꯃꯌꯥꯏ ꯆꯦꯜꯂꯤ꯫ ꯍꯤꯔꯝ ꯑꯃꯗ ꯃꯤꯅ ꯁꯛꯈꯪꯅꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯣꯏ꯫ ꯅꯨꯄꯤ ꯑꯣꯏꯕꯤꯅ ꯈꯣꯝꯅ ꯍꯦꯟꯅ ꯍꯛꯆꯥꯡꯗꯒꯤ ꯄꯤꯛꯂꯕꯗꯤ ꯐꯠꯇꯕ ꯈꯨꯗꯝ ꯃꯔꯤꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯁꯣꯛꯂꯕꯅꯤ꯫ ꯂꯥꯏꯔꯕ, ꯃꯤꯈꯥ ꯊꯥꯕ, ꯂꯨꯈ꯭ꯔꯥ, ꯑꯣꯛꯇꯕꯤ ꯃꯈꯜ ꯃꯔꯤ ꯑꯁꯤꯗꯒꯤ ꯑꯃ ꯑꯣꯏ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯗ ꯃꯥꯒꯤ ꯆꯍꯤ ꯃꯇꯥꯡ ꯆꯥꯗꯅ ꯈꯣꯝꯒꯤ ꯁꯔꯨꯛꯁꯤ ꯌꯥꯝꯅ ꯄꯤꯛꯅ ꯂꯩꯕꯁꯤꯡꯁꯤ ꯐꯠꯇꯕ ꯑꯣꯏ ꯍꯥꯏꯕꯅꯤ꯫ ꯅꯨꯄꯤꯒꯤ ꯈꯣꯝꯅ ꯅꯤꯡꯊꯤꯕꯤ, ꯇꯨꯍꯧꯗꯕꯤ, ꯌꯦꯡꯕꯗ ꯀꯣꯏꯅ ꯆꯥꯎꯕ, ꯀꯨꯠꯁꯤꯟꯅꯕꯤ, ꯋꯥꯡꯕ ꯃꯥꯟꯅꯕꯤ ꯑꯣꯏꯔꯕꯗꯤ ꯊꯣꯏꯗꯣꯛꯅ ꯑꯐꯕ ꯑꯣꯏ꯫ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯅꯤꯡꯕꯤ, ꯑꯍꯜ ꯂꯃꯟꯅ ꯂꯨꯅ ꯇꯧꯏ꯫ ꯃꯇꯣꯟꯗ ꯄꯤꯛꯁꯤꯟꯕ, ꯃꯔꯨꯗ ꯆꯥꯎꯕ ꯑꯣꯏꯔꯕ ꯈꯣꯝ ꯑꯗꯨꯅ ꯇꯔꯟ ꯇꯔꯟꯕꯤ, ꯃꯇꯨ ꯍꯧꯕꯤ, ꯆꯥꯡ ꯃꯥꯟꯅꯗꯕꯤ, ꯈꯣꯝꯖꯤꯟꯅ ꯄꯨꯛꯂꯣꯝꯗ ꯂꯨꯛꯊꯕꯤ, ꯃꯌꯥꯏ ꯆꯦꯡꯁꯤꯟꯕꯤ, ꯆꯥꯡꯗꯒꯤ ꯍꯦꯟꯅ ꯐꯥꯛꯇꯣꯛꯄꯤ, ꯆꯥꯡꯗꯒꯤ ꯍꯦꯟꯅ ꯃꯊꯛ ꯆꯠꯈꯟꯅ ꯄꯥꯟꯕꯤ, ꯁꯥꯡꯕꯤ, ꯄꯨꯛ ꯐꯥꯎꯕ ꯆꯣꯟꯊꯕꯤ ꯍꯥꯏꯔꯤꯕꯁꯤꯡ ꯈꯨꯗꯝꯁꯤꯡ ꯑꯁꯤ ꯂꯩꯔꯕꯗꯤ ꯃꯤꯋꯥ ꯃꯩꯁꯥ ꯂꯥꯡꯉꯤ, ꯊꯕꯛ ꯇꯧꯕ ꯃꯉꯝ ꯁꯥꯟꯗꯕꯤ ꯑꯣꯏꯒꯜꯂꯤ, ꯀꯌꯥ ꯄꯥꯡꯗꯦ꯫ ꯄꯥꯝꯕꯣꯝꯅ ꯄꯥꯏꯕꯗ ꯃꯣꯟꯕꯤ, ꯊꯝꯕꯥꯜꯒꯨꯝꯅ ꯄꯨꯝꯕꯨꯝꯕꯤ, ꯃꯑꯣꯡ ꯃꯇꯧ ꯐꯖꯕꯤ ꯅꯠꯇ꯭ꯔꯒꯅ ꯌꯥꯝꯅ ꯃꯣꯟꯕꯤ, ꯅꯣꯏꯇꯛ ꯇꯥꯕꯤ, ꯃꯇꯣꯡ ꯅꯤꯡꯊꯤꯅ ꯌꯥꯎꯔꯕ, ꯌꯦꯡꯕꯗ ꯅꯤꯡꯊꯤꯕꯤ, ꯊꯣꯏꯗꯣꯛꯅ ꯑꯐꯕ ꯑꯣꯏ꯫ ꯅꯤꯄꯥꯅ ꯆꯥꯟꯕꯤ ꯑꯣꯏ꯫ ꯈꯨꯠꯅ ꯇꯨ ꯍꯧꯕꯤ, ꯁꯤꯡꯂꯤ ꯎꯕ, ꯇꯥꯡꯊꯛ ꯅꯥꯏꯕ, ꯁꯤꯡꯂꯤ ꯎꯕꯗ ꯂꯣꯏꯅꯅ ꯃꯇꯣꯡ ꯌꯥꯎꯒꯟꯗꯕ, ꯏꯀꯪ ꯀꯪꯕ ꯈꯨꯠꯇ ꯑꯣꯏꯕꯁꯤꯡꯗꯤ ꯃꯤꯅ ꯇꯥꯊꯤꯒꯜꯂꯤ, ꯀꯌꯥ ꯄꯥꯡꯗꯦ꯫ ꯈꯨꯕꯥꯛꯅ ꯃꯩ ꯊꯣꯏꯗꯣꯛꯅ ꯌꯥꯝꯗꯕ, ꯈꯨꯕꯥꯛ ꯃꯌꯥꯏ ꯌꯥꯝꯅꯁꯨ ꯀꯨꯠꯇꯕꯤ, ꯄꯥꯏꯕꯗ ꯊꯣꯠ ꯊꯣꯠ ꯂꯥꯎꯕꯤ, ꯇꯉꯥꯡꯕ ꯂꯩꯇꯦꯡꯕ ꯑꯣꯏꯔꯕꯗꯤ ꯊꯣꯏꯗꯣꯛꯅ ꯂꯥꯏꯕꯛ ꯐꯩ꯫ ꯈꯨꯕꯥꯛꯅ ꯊꯣꯏꯗꯣꯛꯅ ꯌꯦꯡꯕꯗ ꯑꯀꯤꯕ ꯑꯣꯏꯕ, ꯌꯥꯏꯉꯪ ꯃꯆꯨ ꯆꯪꯕ, ꯍꯦꯟꯅ ꯀꯨꯠꯄ ꯁꯔꯨꯛꯅ ꯍꯦꯟꯕ, ꯀꯌꯥ ꯄꯥꯡꯗꯦ꯫ ꯈꯨꯠꯀꯤ ꯈꯨꯕꯥꯛ ꯃꯌꯥꯏꯗ ꯊꯝꯕꯥꯜꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯈꯨꯗꯝ ꯂꯩꯕ ꯅꯠꯇ꯭ꯔꯒꯅ ꯆꯐꯨꯒꯤ ꯈꯨꯗꯝ ꯂꯩꯕ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯗꯨ ꯁꯣꯏꯗꯅ ꯂꯩꯕꯥꯛꯀꯤ ꯃꯄꯨ ꯑꯣꯏꯕ, ꯂꯩꯕꯥꯛ ꯁꯦꯝꯕ ꯉꯝꯕ ꯃꯆꯥ ꯄꯣꯛꯏ꯫ ꯈꯨꯕꯥꯛ ꯃꯌꯥꯏꯗ ꯁꯥꯃꯨ ꯀꯥꯇꯤ ꯅꯥꯏꯅ ꯗꯣꯂꯥꯏꯒꯤ ꯈꯨꯗꯝ ꯂꯩꯔꯕꯗꯤ ꯃꯆꯥ ꯌꯥꯝꯅ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯑꯣꯏ꯫ ꯈꯨꯠꯀꯤ ꯈꯨꯅꯝꯅ ꯏꯀꯪ ꯀꯪꯕꯤ, ꯇꯨꯁꯤꯡ ꯑꯃꯗꯤ ꯏꯁꯥꯡ ꯁꯥꯡꯅ ꯍꯧꯕꯤ, ꯁꯤꯡꯂꯤ ꯍꯦꯟꯅ ꯎꯕꯤ, ꯃꯌꯥꯡ ꯏꯀꯪ ꯀꯪꯕ, ꯈꯨꯅꯝ ꯈꯨꯠꯁꯥ ꯇꯔꯟ ꯇꯔꯟꯕꯤ, ꯆꯤꯊꯦꯛ ꯁꯥꯅ ꯅꯥꯏꯕꯤ, ꯇꯕꯥꯕꯤ, ꯃꯆꯨ ꯁꯦꯡꯗꯕꯤ ꯑꯣꯏꯔꯕꯗꯤ ꯐꯠꯇꯕ ꯈꯨꯗꯝ ꯑꯣꯏꯒꯜꯂꯤ꯫ ꯅꯥꯡꯒꯜꯅ ꯇꯣꯡꯁꯥꯒꯤ ꯁꯔꯨꯛꯅ ꯍꯦꯟꯕꯤ, ꯁꯔꯨꯒꯤ ꯁꯔꯨꯛ ꯎꯗꯕ, ꯌꯦꯡꯕꯗ ꯅꯥꯡꯒꯜ ꯑꯗꯨ ꯀꯨꯗꯨꯛ ꯀꯨꯗ꯭ꯔꯥꯛ ꯑꯣꯏꯅ ꯎꯗ꯭ꯔꯕꯗꯤ ꯊꯣꯏꯗꯣꯛꯅ ꯐꯩ꯫ ꯅꯥꯡꯒꯜꯒꯤ ꯁꯔꯨꯛꯇ ꯀꯨꯗ꯭ꯔꯨꯛ ꯀꯨꯗ꯭ꯔꯥꯛ ꯂꯥꯎꯕ, ꯁꯤꯡꯂꯤ ꯀꯥꯐꯠꯄ, ꯁꯥꯗꯣꯡ ꯌꯥꯎꯗꯕ, ꯌꯦꯡꯕꯗ ꯁꯔꯨ ꯎꯕꯁꯤꯡꯗꯤ ꯀꯌꯥ ꯄꯥꯡꯗꯦ꯫ ꯅꯥꯡꯒꯜꯗ ꯇꯨꯁꯤꯡꯅ ꯏꯔꯩꯒꯨꯝꯅ ꯂꯩꯁꯤꯟꯗꯨꯅ ꯂꯩꯕꯁꯤꯡ ꯀꯌꯥ ꯄꯥꯡꯗꯦ꯫ ꯄꯨꯛꯀꯤ ꯁꯔꯨꯛꯅ ꯃꯇꯥ ꯃꯥꯟꯅꯕ, ꯀꯥ ꯍꯦꯟꯅ ꯋꯥꯡꯈꯠꯇꯕ,
ꯇꯨꯈꯣꯡ ꯇꯅꯥꯜꯕ ꯑꯣꯏꯕꯁꯤꯡ ꯊꯣꯏꯗꯣꯛꯅ ꯐꯩ꯫ ꯄꯨꯛꯅ ꯃꯥꯏꯔꯦꯜ ꯆꯐꯨ ꯄꯨꯡꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯄꯨꯛꯇꯥ ꯑꯣꯏꯔꯕꯗꯤ ꯆꯥꯒꯜ ꯊꯛꯀꯠꯂꯤ, ꯆꯥꯕ ꯊꯛꯄꯗ ꯅꯤꯡꯏ꯫ ꯄꯨꯛꯀꯤ ꯈꯣꯏꯗꯧꯅ ꯊꯣꯠꯄꯒ ꯂꯣꯏꯅꯅ ꯌꯦꯠ ꯑꯣꯏꯅ ꯂꯩꯁꯤꯟꯗꯨꯅ ꯆꯥꯡꯗꯒꯤ ꯍꯦꯟꯅ ꯀꯨꯠꯅ ꯃꯇꯨꯞ 3 ꯂꯩꯔꯕꯗꯤ ꯊꯣꯏꯗꯣꯛꯅ ꯑꯐꯕꯅꯤ꯫ ꯄꯨꯛꯀꯤ ꯈꯣꯏꯅ ꯑꯣꯏꯊꯣꯛꯄꯒꯨꯝꯅ ꯂꯩꯕ ꯁꯤꯡꯂꯤꯅ ꯍꯦꯟꯕꯤ ꯑꯣꯏꯔꯕꯗꯤ ꯂꯟ ꯇꯨꯡꯗꯦ ꯄꯥꯡꯗꯦ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯈꯣꯏꯅ ꯈꯥꯎꯒꯨꯝꯅ ꯌꯥꯕꯒꯤ ꯃꯑꯣꯡ ꯑꯣꯏꯅ ꯑꯃꯁꯨꯡ ꯃꯃꯥꯏ ꯑꯗꯨꯅ ꯃꯊꯛꯇ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯇꯣꯡꯂꯕꯁꯨ ꯀꯨꯠꯂꯕꯁꯨ ꯂꯩꯔꯕꯗꯤ ꯆꯥꯡꯆꯠꯇ ꯐꯩ꯫ ꯆꯥꯅꯤꯡꯅ ꯇꯣꯡꯇꯛ ꯇꯥꯕ, ꯀꯥ ꯍꯦꯟꯅ ꯋꯥꯡꯈꯠꯇꯕꯤ, ꯄꯨꯝꯕꯨꯝ ꯑꯣꯏꯕ, ꯀꯥ ꯍꯦꯟꯅ ꯄꯥꯛꯄꯁꯨ ꯑꯣꯏꯗꯕꯁꯤꯡ ꯆꯕꯣꯛ ꯅꯥꯎꯌꯣꯛ ꯐꯕꯤ ꯑꯣꯏ, ꯊꯣꯏꯗꯣꯛꯅ ꯐꯩ꯫ ꯆꯥꯅꯤꯡꯅ ꯇꯨ ꯍꯧꯕꯒ ꯂꯣꯏꯅꯅ ꯁꯤꯡꯂꯤ ꯀꯥꯕ ꯎꯕ, ꯀꯥ ꯍꯦꯟꯅ ꯇꯣꯡꯕ ꯅꯠꯇ꯭ꯔꯒꯅ ꯍꯦꯟꯅ ꯀꯨꯠꯄꯤ ꯑꯣꯏꯔꯕꯗꯤ ꯄꯥꯡꯗꯦ꯫ ꯈ꯭ꯋꯥꯡꯅ ꯍꯛꯆꯥꯡꯒꯤ ꯆꯥꯡꯗꯒꯤ ꯁꯥꯗꯣꯡꯒ ꯂꯣꯏꯅꯅ ꯆꯦꯡꯇꯛ ꯂꯥꯡꯇꯛ ꯇꯥꯕ ꯁꯕꯥꯟ ꯑꯣꯏꯔꯕꯗꯤ ꯊꯣꯏꯗꯣꯛꯅ ꯐꯩ꯫ ꯈ꯭ꯋꯥꯡꯅ ꯊꯣꯏꯗꯣꯛꯅ ꯄꯥꯛꯄ, ꯀꯣꯟꯕ, ꯀꯥ ꯍꯦꯟꯅ ꯁꯥꯡꯕ, ꯇꯨ ꯌꯥꯝꯅ ꯍꯧꯕ, ꯌꯦꯡꯕꯗ ꯅꯤꯡꯉꯩꯒꯨꯝꯕꯁꯤꯡꯗꯤ ꯐꯠꯇꯦ꯫ ꯍꯥꯏꯕꯗꯤ ꯌꯦꯡꯅꯤꯡꯗꯕꯒꯨꯝꯕ ꯍꯥꯏꯕꯅꯤ꯫ ꯅꯤꯡꯗꯨꯅ ꯌꯥꯝꯅ ꯋꯥꯡꯕ, ꯅꯤꯡ ꯇꯦꯛꯄ ꯑꯣꯏꯗꯕ, ꯌꯦꯡꯕꯗ ꯊꯣꯏꯗꯣꯛꯅ ꯆꯥꯡ ꯃꯥꯟꯅꯅ ꯎꯕꯒ ꯂꯣꯏꯅꯅ ꯃꯇꯣꯡꯅ ꯂꯩꯇꯦꯡ ꯑꯣꯏꯕ, ꯀꯣꯏꯕ ꯄꯥꯛꯇꯛ ꯇꯧꯕ ꯑꯅꯤ ꯑꯗꯨ ꯀꯨꯡꯁꯤꯟꯅ ꯂꯩꯕ ꯎꯔꯕꯗꯤ ꯑꯃꯗꯤ ꯃꯩ ꯂꯩꯇꯕꯁꯤꯡꯗꯤ ꯊꯣꯏꯗꯣꯛꯅ ꯐꯩ꯫ ꯅꯤꯡꯁꯤꯅ ꯆꯞꯁꯤꯟꯅ ꯏꯁꯨꯝ ꯁꯨꯝꯅ ꯏꯆꯞ ꯆꯞꯁꯤꯟꯅ ꯎꯔꯕ ꯃꯩ ꯑꯗꯨ ꯂꯩꯗꯨꯅ ꯁꯤꯡꯂꯤ ꯀꯥꯔꯕꯗꯤ ꯃꯈꯣꯏ ꯑꯗꯨ ꯐꯝꯕꯤ ꯀꯥꯕꯒꯤ ꯈꯨꯗꯝꯅꯤ ꯑꯃꯁꯨꯡ ꯏ ꯅꯨꯡꯁꯤꯠ ꯂꯩꯅꯥ ꯂꯩꯒꯜꯂꯤ꯫ ꯐꯩꯒꯟ ꯑꯅꯤꯅ ꯆꯥꯡ ꯃꯥꯟꯅꯅ ꯍꯨꯏꯊꯕꯅ ꯁꯥꯃꯨꯒꯤ ꯃꯅꯥꯇꯣꯟꯒꯨꯝ ꯁꯥꯗꯣꯡꯒ ꯂꯣꯏꯅꯅ ꯄꯨꯝꯕꯨꯝ ꯇꯥꯊꯔꯛꯄ ꯑꯣꯏꯕꯁꯤꯡꯗꯤ ꯊꯣꯏꯗꯣꯛꯅ ꯑꯐꯕ ꯈꯨꯗꯝꯅꯤ꯫ ꯐꯩꯒꯟꯅ ꯇꯁꯥꯡꯕ, ꯏꯐꯥꯛ ꯐꯥꯛꯄꯒꯨꯝꯅ ꯁꯤꯡꯂꯤ ꯀꯥꯅ ꯏꯄꯥꯛ ꯄꯥꯛꯄꯒꯨꯝ ꯇꯥꯊꯔꯛꯄ ꯀꯌꯥ ꯄꯥꯡꯗꯦ, ꯄꯥꯡꯒꯜ ꯁꯣꯜꯂꯤ꯫ ꯈꯨꯎ ꯀꯥꯡꯅ ꯆꯥꯡ ꯃꯥꯟꯅꯅ ꯈꯨꯎ ꯀꯥꯡꯒꯣꯏꯗꯨ ꯁꯥꯗꯣꯡꯅ ꯌꯣꯝꯁꯤꯟꯗꯨꯅ ꯈꯨꯎ ꯄꯨꯝꯕꯨꯝ ꯇꯥꯕ ꯑꯣꯏꯔꯕꯗꯤ ꯊꯣꯏꯗꯣꯛꯅ ꯑꯐꯕꯒꯤ ꯈꯨꯗꯝꯅꯤ, ꯃꯔꯥꯏꯕꯛ ꯐꯩ꯫ ꯈꯨꯎ ꯀꯥꯡꯅ ꯁꯥꯗꯣꯡ ꯌꯥꯎꯗꯅ ꯁꯔꯨ ꯉꯥꯛꯇ ꯑꯣꯏꯕ, ꯑꯀꯨꯠ ꯑꯇꯣꯡ ꯑꯣꯏꯕ, ꯏꯁꯥꯡ ꯁꯥꯡꯕ ꯑꯣꯏꯅ ꯎꯕ ꯑꯐꯕ ꯑꯣꯏꯗꯦ꯫ ꯈꯨꯕꯣꯝꯅ ꯄꯨꯝꯕꯨꯝ ꯇꯥꯕ, ꯁꯤꯡꯂꯤ ꯀꯥꯗꯕꯒꯤ ꯃꯇꯣꯡ ꯂꯩꯕ, ꯍꯨꯏꯊꯅ ꯈꯨꯖꯦꯡ ꯐꯥꯎꯕ ꯆꯥꯡ ꯃꯥꯟꯅꯅ ꯄꯨꯝꯕꯨꯝ ꯇꯥꯊꯕ ꯑꯣꯏꯔꯕꯗꯤ ꯊꯣꯏꯗꯣꯛꯅ ꯃꯔꯥꯏꯕꯛ ꯐꯩ꯫ ꯈꯣꯡꯒꯤ ꯈꯣꯡꯄꯥꯛꯅ ꯑꯃꯁꯨꯡ ꯈꯣꯡꯅꯝꯅ ꯊꯥꯕꯒ ꯂꯣꯏꯅꯅ ꯆꯥꯎꯔꯕ ꯅꯠꯇ꯭ꯔꯒ ꯏꯀꯪ ꯀꯪꯅ ꯇꯁꯥꯡꯅ ꯁꯤꯡꯂꯤ ꯀꯥꯐꯠꯅ ꯎꯕ ꯈꯣꯡꯁꯥꯁꯤꯡ, ꯇꯨꯖꯥꯎꯅ ꯐꯤꯕꯝ ꯀꯥꯏꯕ ꯅꯠꯇ꯭ꯔꯒꯅ ꯈꯣꯡꯕꯤ ꯆꯥꯎꯕꯒ ꯂꯣꯏꯅꯅ ꯅꯥꯀꯜꯗ ꯐꯩꯗꯣꯛꯇꯨꯅ ꯂꯩꯕ ꯈꯣꯡꯁꯥ ꯑꯗꯨ ꯇꯔꯟꯕ ꯊꯣꯏꯗꯣꯛꯅ ꯐꯕ ꯑꯣꯏꯗꯦ꯫ ꯈꯣꯡꯅ ꯁꯥꯗꯣꯡ ꯌꯥꯎꯅ ꯈꯣꯡꯅꯝꯗꯨ ꯄꯨꯝꯄꯨꯝꯅ ꯇꯥꯕ ꯈꯣꯡꯁꯥ, ꯀꯨꯡꯇꯛꯅ ꯆꯥꯡ ꯃꯥꯟꯅꯅ ꯂꯩꯕ ꯈꯨꯖꯤꯜ, ꯃꯛꯁꯤꯟꯗꯕ, ꯏ ꯊꯥꯡꯕ, ꯉꯥꯡꯇꯛ ꯇꯧꯕ, ꯈꯨꯅꯤꯡ ꯑꯗꯨ ꯏꯄꯦ ꯄꯦꯊꯣꯛꯄ ꯑꯣꯏꯗꯕ, ꯃꯀꯣꯏ ꯃꯥꯟꯅꯅ ꯈꯨꯔꯨꯝꯈꯣꯡꯗ ꯑꯣꯏꯕ, ꯈꯣꯡꯆꯦꯞ ꯑꯀꯣꯏꯕ, ꯏ ꯊꯥꯡꯕ ꯑꯣꯏꯔꯕꯗꯤ ꯊꯣꯏꯗꯣꯛꯅ ꯂꯥꯏꯕꯛ ꯐꯕꯒꯤ ꯈꯨꯗꯝꯅꯤ꯫ ꯑꯁꯨꯝꯅ ꯃꯊꯛꯇ ꯑꯩꯅ ꯍꯥꯏꯖꯈꯤꯕꯁꯤꯡ ꯑꯁꯤꯒꯤ ꯑꯐ ꯐꯠꯇꯕ ꯈꯨꯗꯝꯁꯤꯡ ꯑꯁꯤ ꯌꯦꯡꯁꯤꯟꯗꯨꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛꯅ ꯃꯨꯟꯅ ꯈꯟꯊꯗꯨꯅ ꯏꯁꯥꯅ ꯉꯥꯛꯆꯒꯗꯕꯅꯤ꯫ ꯑꯐ ꯐꯠꯇꯕ ꯈꯨꯗꯝ ꯈꯨꯗꯤꯡꯃꯛ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯅꯥꯏꯒꯅꯤ꯫ ꯑꯩꯅ ꯇꯧꯔꯨꯕ ꯑꯐꯕ ꯊꯕꯛꯀꯤ ꯃꯍꯩꯅ ꯐꯠꯇꯕ ꯑꯃꯁꯨꯡ ꯑꯐꯕ ꯈꯨꯗꯤꯡꯃꯛꯇꯨ ꯂꯩꯒꯅꯤ, ꯑꯃꯗꯤ ꯑꯩꯅ ꯇꯧꯔꯨꯕ ꯑꯐꯕ ꯊꯕꯛ ꯑꯗꯨꯅ ꯐꯠꯇꯕ ꯈꯨꯗꯝ ꯃꯨꯠꯈꯤꯗꯨꯅ ꯑꯐꯕ ꯈꯨꯗꯝꯁꯨ ꯐꯥꯎꯔꯛꯄ ꯎꯔꯛꯏ꯫ ꯃꯁꯤꯅ ꯏꯁꯣꯔꯒꯤ ꯇꯥꯏꯕꯪꯄꯥꯟ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕꯒꯤ ꯈꯨꯗꯝꯅꯤ꯫ ꯋꯥꯐꯝ ꯈꯔꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤ ꯑꯩꯅ ꯊꯝꯖꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤ ꯑꯔꯤꯕ ꯂꯥꯏꯔꯤꯛ ꯑꯃꯗꯒꯤ ꯄꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯦꯛꯁꯤ ꯈꯔ ꯁꯦꯡꯗꯕꯅ ꯈꯖꯤꯛꯇꯪ ꯑꯩꯈꯣꯏꯅ ꯄꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯊꯦꯡꯅꯖꯩ꯫ ꯃꯁꯤ ꯇꯥꯕꯗꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯝꯒꯗꯕ ꯃꯥꯟꯗꯦ, ꯑꯗꯨꯕꯨ
ꯂꯧꯁꯤꯟꯕ ꯌꯥꯕ ꯈꯪꯖꯤꯟꯕ ꯌꯥꯕ ꯈꯖꯤꯛꯇꯪ ꯈꯪꯃꯤꯟꯅꯔꯕꯅꯤꯅ ꯑꯩꯈꯣꯏ ꯍꯌꯦꯡꯒꯤ ꯇꯣꯄꯤꯛ ꯑꯃꯒꯤꯗꯃꯛ ꯁꯦꯝ ꯁꯥꯖꯒꯦ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯒꯦ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯕꯒꯤꯗꯃꯛ ꯄꯨꯝꯅꯃꯛꯄꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ